Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Haukiba numit nipani asda raija sigi tongan ba mafamdagi punna nongmai chatret kuntra nipan kuchinakre. Hauji pawbada nongmai lising mari hena lokotpa ngamle hari. Lamdam asda yelongmaidagi chatnaduna lakliba lamta thangjagi thoram asi tampaki mafam kyada paksanna pangthoknari amasung ain kaina bintop sing changlakpa haibasi national security ga mari leinai masi asetpa wakhalon amaga loinana thengnaba tangai fadi haina griha mantri na phongdokre. Haukiba numit nipani asida raija sigi tongan mafamdagi punna nongmai chatret kuntra nipan kuchinarkre. Hauji pawbada nongmai lising mari hena lokotpa ngamle hari. Manipur police ki paun hai Tengnopal, Imphal East, Kangpopi, Imphal West amasung Thobal jila da ngarang tongan ba kujukulai kuntra humdoi kuchinarki. Manipur police na thopa cherol aduna hai Tengnopal jila gi More police station da haukiba sakolsen numita kujukulai punna taratret kuchinarki. Imphal East jila gi Lamlai police station da ngarang kulai yauna atei polam tarataruk Porampat police station da kulai ani CDO Imphal East da kulai amadi nongoi maru yauna polam taret Kangpopi jila gi Wakan kulgi kuki village volunteer singna Kunipan suba amasung tarataruk suba AR gi kuthangda Sagolman police station da kulai yauna atei polam tara mari sinarki hari. Imphal West lagi oina Pasoi police station da nongmai amadi atei polam tara Lamphel police station da punna polam tara humdoi amadi Thobal police SP office da kulai mari kusinarki. Ningsing bayai Manipur gi Raija Palna haukipa February kundegi hauna numit tarit nigi manungda kujukulai sing pikhalangnaba khangan baga loinana maikai kyadagi kujukulai kya pikhanarakhibani makha na kulai pikhatpagi matam numit tarit ni amaga sangdoktuna leihoriba kujukulai sing pikhalangnaba ngarang apil amuk ana tawkibani. Amaromda haukiba chahi lising ani kurumdogi me kuntra mathoida hanagi Mukhyamantri Nongthomam Birena kujukulai sing pikhalangnaba apil tawramba matungda security force ki matenga loinana Rashtrapati Sasan laktringai mamang phawbada kujukulai lising ahum hena lokotpa ngamkrabani. Security force na ngarang National Highway 2 gi lambi paringda sel khaibada chenabani haiba mioi mari fare Kangpopi jila gi Bimparau dagini haiba mioi mari asi KNFP gi mioi amagi makhada thabak tawbani hari makhoidigi chaka mari panba gari ani amadi atei polam kya phagat pangamle. Security force na ngarang Kamjong jila gi Chasat police station gi manung chanba Indo-Myanmar border 114 amasung 115 ki manakta laiba Kulhu Khuldegi PLA gi mioi ama fare hari mangondegi pistol ama kapa yariba maru taruk Chinese hand grenade ama phangle hari. Security force na Tengnopal jila gi Machi police station gi manung chanba Samukom da thihumagi thabak chathabada single barrel nongmai ama muzzle loaded rifle ama ID kilogram kuntra magazine ya 19mm pistol ama amadi nongmai maru camera phagatle. Security force na Kangpopi jila gi Saikul police station gi manung Pulaijang khulda tharamba popi pambi sing yanthatkre popi pambi sing adu lam ekar kuntra romda tharambani hari. Amaromda Imphal East ki Kongba maru laisangda lai khurumlingaida nongmai kapsilapagi thokdoka mari lenana security force na mafam adu thi humbagi thabak chathakre. Wakan Chingsang amasung Mark Hills Chingsang paringda thi humbagi thabak chathabaga loinana Kuki Inpi Cycle amadi Wakan gi mafam singda lariba Kuki khulgi khulakpa sing kauduna asiguma thabak makhatana tahondanaba khanganki hari. Imphal East lagi manung chana laiba Kongba maru laifam lenda nongmai kapsilakpi thongbo khunrapam kendragi MLA Thoksom Lokeshwarna yaningdaba phongdokre khulngakpa khunjasing amadi arambai tengolna maramdam ngakchanaba paijanaba kujukulai sing kendra sarkar da thajaba thamduna sinarakraba matung asigumba thong chatharapa asida mari leinaba singna akanma mieng changbiu haina MLA asina phongdorokli. Mangnai miyamna Raija Pala thamliba thajaba mangdanaba chingthakta lairiba bunker sing lokthokpiduna nongmai kapsilakpada chenaba singi mathakta thabak lokhatpiu. Hauji phawada singda lairiba khulai paibising haitare padiba ini mathakta khulai paidana mathakta nonga madina mata kapthadana tawriba mayam se mase athubi matamda lairiba bunker punumsi loina destroy tawbira haraga asagi nongmai kapa yaroi hapta ama honorable governor da matam thadana loin thingalaka da maduda hek maduda thingalakta batara de madu chapchaba aing matung lokhakan haiba tara hagi binna manamudana tampakta leiri khudima khulai to loi lokhatpi haraga sarkar habit legadamni gamen gamna habit ngadamni hana ille haraga adu matungda khanghaudram se ko maruda ching mataktagi ma hills kuji Kongmaru ki range lariba har khulai paiba jing se ma chaba kuji sophisticated gun choba paina lariba mayam se kumbing tawre haraga khudakta phabi haraga adu gi matakta aini matung lobhom tokwa madu haji matung madu tawbino ba haidana ina onaba governance appeal tawjadi
lamdamasda yelongmaidagi chanaduna lakliba lamta thangjagi lining laisolgi thorom ngasi tampaki mafam kyada paksanna pangthoknari lining laisolgi oiba thorom asi lamtagi ahanba thangjadagi horga thasigi thangja khudimakta pangthoktuna lamdamasibu tekta kaidan lehenaba amadi thoningdaba thokdoksing thoktanabagi thawni thorom pangthokpani ngasi jo ayuk ki matamda horga laikai gi yumthong khudingdagi cheng ensangna pina chingba angam amanga khaina duna saroi khangbagi thorom pangthoknari Amaromda Utra Sanglen Sana Konung Umanglai Kanbalup Amadi Lining Tok Sanami Temple Board Nasu Sinduna Tongan Mamapam Singda Laiba Pung Singda Lining Laisoli Thoram Pangthok Kani Lamta Changi Thoram Pangthok Nabagi Damak Tera Wang Tabi Pung Kurai Ahong Pung Kongbagi Sogdong Pung Kawagi Lamdai Pung Lalam Pung Amadi Nongmai Pung na Chingma Mapang Kyada Lining Laisoli Oba Thoram Pangthok Naba Sem Sari Tabi Riba Pawasi Akas Bani Imphal Degini Bangladesh masasing amasung Rohingya sing laibak asida sanghanduna lehenaba honariba network singi matakta akan bathabak lokatnaba Griha Mantri Amit Shah na pauktak pikre mangnai ain kaina mitop sing changlakpa haibasi national security ga mari leinai maramaduna masibu asetpa wakhalon amaga loinana thengnaba tangai phade mangnai ain kaina changlakliba mioi sing masak khangdokpaga loinana maramdamda thindokhinaba pauktak su piki Nai Delhi da Griha Mantri na Sabhabati Oiduna Delhi gi Mukhyamantri Rekha Gupta Delhi gi Griha Mantri Ashish Sood Police Commissioner amasung makok thongba official singi awang bathaki mifam ama pangthoki mifam aduda Griha Mantri na interstate gang muthanaba amadi narcotics network pumu muthanaba khangan ki 100-day TB elimination campaign gi matangda nomagi oba media workshop amangasi Kaisampat Imphal da laiba DIPR auditorium da pangthok lagani Editors Guild Manipur amasung Directorate of Health Services Manipur na punma sinba thorum aduda Health Services Director Dr. Chambo Golmai saruk yagani ngasi phongba pawksi singi maroiba pawksingi dama hauzik Kshetrimayum Premchand laire Premchand Thagachuri Rajesh President's rule manungi ahanba attack nongmai pikhalaknabagi matam loikhibaga Kuki terrorist singna kongma maru laifam lemda kapsal lakre haibasi huyen lan pawgi ahan bi headline ni pawasi Ichel Express na Governor na Shanti Hanjal Hannaba akan mathabak paikhat lingai cherekta Kuki militant singna kai haurakre haina sub headline piraga main headline dana kongma maru laifam lenda irat thoni pangthok lingai da Kuki militant singna nongmai kapsal lakre pendraba miyamna lambi thingduna khongjang chengchen kre haina ahan bi headline piduna fogli Pawasi Sanalibak, Sangai Express ki edition Animak, Manipur Mail, Naharol ki Thaudang, Morning Bell Amadi, Imphal Free Press ki ahan Lamaida Tongan Mawongda headline piduna Pongbo Tenere. Sanalibak ki anusuba headline da Governor na Thakiba Kulai Pikalak Nabagi, Matam, Mars Taruk Fawba Sangdokre, Haukiba, Numitret Nida, Nongmai Chatret Manga, Bom Chani Kun Pikalaki, Hive headline asi Ponglakli. Nongmai pikhalak pagi matam sanuk pagi pawasi pawche ayambada tongan ba headline piduna phongnarakli huyen lan pawda pawasi Governor AK Balagi aroiba apil kusu kulai pikhalak pagi matam Mars tarukki nungtil pung mari fawba sangdokle matemasi fawbagi manungda masana khangna kusu kulai sing surrender tarukpa singi mathakta action lokhatloi haina phongbo thengnare Miyamgi punsi amasung lanthum ngakpa ngamba popular government ama thambiyu haiba Congress ki wafam Sangai Express Manipur edition gi ahan be headline amadi pauchi asigi English edition dana ani shubu headline piduna phongbo thengnare Amit Shah na Manipur gi oriba pibong gi matang danga si selagani haiba headline asina Morning Bell gi ahan be headline ni pausi Naharul gi thaudangda khulai thadokpagi matam sangdokre Amit Shah amadi governor unaduna review meeting pangthok laba yai haina ahan be headline piduna phongli Pawasi Ganfew Mail Amadi Hills Hornbill Expertasu Ponglakli District Board of Education Tamilongi Chairman Su Oiriba Jila Asigi DC na School Karaktaba Oja Singh Cherak Pigani Haikibu Wafam Tamilong Times da Maroiba Pawina Phongbo Thengnare Rajesh Thagachari Premchand aroibada maroiba paw haukiba numit tareni asida raija sigi tongan mafam degi punan nongmai chatre kuntrani pan kuchinar kre hauju phawbada nongmai lising mari hena lokapa ngamle hari lamdam asida yelongai degi chanadun lakliba lamta thangjigi thorom asi tampaki mafam kya da paksana pangthoknari amasung ain kaina mitop sing changlakpa haibasi national security ga mari lainai masi asetpa wakhalon amagaloina thengna batangai phadi haina Griha Mantri na phongdokre paw loijare